Amaramda Indira Gandhi ki mapong numit asibu state ki thakta Manipur sarkar na Kwami Ekta haina palan tauri. Masi Deputy Chief Minister ke khangam nalu singjuna Manipur sarkar ge Secretariat Complex ta thoramasi pangthoki. Thoram sike sarok ama oina aikhoi masel nusi sanana laiminaba amaga gi marakta kenaba thamdaba haibasi wasak longwinaki. Lasiki thoramda Social Welfare Minister A.K. Mirabai, MLA Singh, Chief Secretary Amadi, Sarkar gi makok thongba official kyasu saruyaki. Thoramda wangangaduna Deputy Chief Minister kai khangamna Bharat asi tongan ba dharma chatpa kanglup kyana nungsi sanana punna khunda minariba lamdam amani maram asina pendaba kya leirabasu apanba tholoidabani tungi yumbiral singda jati gi oiba Unity amadi responsibility kya adu khangan mathau tai haiki mangna makha taduna aikoi gi lebak asi hiram kya da mangjel thari adumapu malem gi atai lebak singdagi su hena mangjel thaba ama ohelasi phongdoki jati gi apunba saktam ngakla amadi lebak ninggi wakalon amoka hena mapanggal tuhan kami aikoi kono makna khangwe madi aikoi gi lebak Bharat asi yang jauh caste, creed, religion amadi language innada ba miyoi kaya kundamina ba eda amani kero ba kaya sigi marka tanglu punna matna amatta koina tana sinna punna sahi kaya kundamina State level organizing committee na sinuna jahiya sigi lakliba December ki tang taramari amasung taramangada Tamenglong headquarter ge mini stadium da Mapan Supa State level Orange Festival Chief Minister O Ibo Pinasingba Minister kaya yauna pangtokadori haina Mapan Supa State level Orange Festival inglisingani taranthoi gi media amasung publicities committee gi convener gi chairwal da hairi Iram da masida lairiba tongan ba Furup Singh mutkiba yadabadagi kanjanaba inner line bombing system chana hanaba punna khusamnaduna wanaba mathau tare haina MPP gi president Sanasam Umanandana phongdokre wafam singasi MPP gi office ta pangthokiba paumi singa unaba bada phongdokibani mahangna makhatana phongdokibada jahi lesang sinna leminer laba yelhomi kya gi apunba iramdam Manipurda mapalomdagi lakba mitop singna pangchangda changlakjuna ekhoi gi misingdagi mitop ke masingna hengalakpadagi mipainingai oiba matamadu yaure jairagasida tongan ba frup kyana amuk masa gi frup ki oiba state chamna ba sangsalaliba khongjang asi afaba khongthang nate khongthang asna Manipurda khundaminari ba frup singda achauba apanba masu piri nakalamaranda Manipurgi yelhangoi da geleраklaba ngamkhai asi kaidana ba wanabada aikhoi khudimaki achauba thaudang darkar oi loidana khundaminari ba frup singna amana amabu kai khundaba mathau tai haike 21st century haibadare hojik leiriba ngamkhai se pai puna yam wana pai pugi ikhengna yepiramba haigadra singmi tami punamaki apunbai pai puna yam wana ikoi gi damakta kar torga thanbiraba hojiki ngamkhai se masida khoi pendaba nungaitaba leinadana masi haidagi pharabani chumabani haidana nungsi chanana khoi khusamnaraga masida khoi masen adu ada hainadana ichili naudana leminaba haibase masina khwaidagi hena phaba khongthangena MPP na lawi MPP gi constitution da su yawi koi himinari ba khudama purupsa khudima amaga respect tongna ba amagi identity amana ngangna ba koi punama ki identity amsung koi tribe ki identity ngangna ba henjana ta ba encroach tok da ba koi gi exploit tok da ba si chatna bani masi tok dana Manipur yam sang lai Headquarter IJAR South ki binyang makhada Mapan Suba sector Assam Rifles ke Kontra Suba Assam Rifles Sinjuna Niwon Chakobage Thauram ngase Mantri Puke de Laiba Char Dwar Holda pangthokre Nupi singna nupa singbu mabung mopani khanba ngamlaba loinana nupa singna su nupi bu mazal masye singni khanba ngamlaba kanda nupi ki character sathaba crime hanthaba ngamgani haina Social Welfare Minister A.K. Mirabai na phongdokre Tauramaduda AR South ki Deputy GO C Brigadier SS Mirsa Padmasri KSS Thaurani amadi atei masak naiba nupi kyana sarugyaki Tauramgi saruk ama oina AR gi maikaidagi Ningol Singda Khudal Pol Singh piki Commission for Women. The legendary editor Arju
AR Sort की IG Major General UK Gurungi Warol Piradna Brigadier na State Asigi Nupi Singna Samas Asida Amadi Lebak Asida Sanchi Purakpada Changwa Thaudang Yaki Haiki Amarunda Minister Mirabaina Nungol Chakobagi Nunggi Wakalon Ekoina Kangpam Toi Kumai Asina Ekoi Maselgi Marakta Achet Palipunama Purak Pangamlagani Amadi Nov Manipurama Semangamlagani Haiki Ekoi Ima Amatagi Machani Ekoi Kudingmak जात विजात धर्म खाइदना सिंग तम हाइबा लेतना जात की अदुनी हाइबा खेनबा लेतना अखोई खुदिंगमक इमा अमतना पोकवा मचानी हाइबसे ngasiगी थौदोक असिना अमुक हन्ना नहौनना अखोई खुदिंगमकी थमोइदा निंगसिंगबा हाइबदो ngasiदी अखोई मफम असिदा फंगी Sanglakpam Azau Saramana Iba Isai Meki Lairik Jinta Thaki Kundo Parang Hani Mington Balairik Ama Ngasi Lamyan Bas Sanglenda Manipuri Sangaraba Aiba B Jantakumar Saramana release Tokre Maliam Icon Kabam Lankai Sinina Pangtoki Bathoram Aduda Site Academy Everdy A Checheso Sarama Music College Ki Tabotiki Potaraba Lecturer A Bimola Maliam Icon Ki Vice President S Kula Amadi GP Women's College Ki Retired Lecturer PS Iboyama Saramasu Saroyaki Lairik asiki matangda Iboyama Saramana wa ngangki lonena aiba asongna Manipur Sarkarna longidama miyeng jangba watpasi laibak thibani fongdoki Tawbul Khoizuman Amadi Kwaksipaidagi lakpa manamasin yonba pot yonbi singna Nagamapal Paringda pot yoliba asi tokadabani yonba yaroi haina Councillor Ganji Koba Amana Imai Ben Singda Kihanba Fubachebe kya tawre haina maral sikre Hiram sigi matangda Manipur Press Club da Paumi Sing Unaba ma pangthokre Paumi Sing Unaba aduda Lamdam Sing Astagi lakpa poyonbi Imai Ben Singna phongdorakpada ngarang Gandhi haiba mi asina makutta tayama paiduna Nagamapal Amadi Namun Turen Mapanda poyonba yaroi haiduna kihanbata natana pot chai khairamba phuba sebra singba tawram ki hairi Makatana Lampel Sankatokis Mamang Delaiba temporary market set asida phamu haiba wafam phongdoklamki maramasina Imai Ben Singi yenglaga sarkarna mafam zaba pojam phamama sinbiu madu sinriba phawbudi hanagi mafam asida phamanbiu haiki Sigumba loan mi oibegi yamna sentiment sokpa asigumba miyamgi thaubunen puraga sumonga nguta sinadanga pase khoi yamna yajaningde masi sarkar gi authority sina yengjinbina ba khoi sarkar da thamjaningi Hausimbari Bapau Amahana Blockade Hobudang Idinga petrol Pangada Bahore Sakarnadi Stock Tamarang Kaina Lay Hairi Amadi Blockade Handokna Ba Home Minister na Apel Tokre Hayangwari Sanagadori Hausagidi ISTB Pau Miang Tabi Basingbo Amukahana Kurumjari